अहानबदा हौजिक फावगी मरोइबा पाव चीफ मिनिस्टर एन बिरेन चाही असिगी अहानबा मही मरोंग थाबगी थौरम ngasi आराप्ति उरुप्ता हौदोख्रे लालहौलुप खरगी मरुमदा चिंगिलम सिंगदा पोपी थारिबसिंग असि लेप्तुना अतोप्पा मही मरोंग थाबियु हाइना चीफ मिनिस्टर एन बिरेन अपील तौख्रे Deputy Chief Minister Y. Joy Kumar na Manipur Remote Sensitive Application Center की अनोबो वेबसाइट अमा लॉन्च तौख्रे अमदी जिरीबाम की बुटांगखाल बाजार दा दुकान 13 मईने तुमने चाख्रे लंबी फत्तबना मरम ओइदुना फायर सर्विस के कांगू मतम चाने यहुनखिद्रे खुरुमजरी टाइम्स ऑफ मणिपुर की नुंगथिल के पाव मीडियम ताबिरिबा सिंगबु बिद्यापति म्यांगलबमना तरामना ओक्सबगा लोइनना हौजिक मपोंग ओइबा पाव सिंग मियामदे संदोकना पिजरी सुबनोमगी हैनबी मांगलुरबा तपना तपना सुबनोमगी हैनबी अमदा हंजिलकली सुबनोम तंदबा थबक तौनिंगबा मियोय सिंगिदमक सरकार लैरी थबक सुनिंगबा मी थोकपिरकु थबक की अवाटपा लैते हाइना मणिपुर की चीफ मिनिस्टर एन बिरेन हाइख्रे वाफम सिंगसी अराप्ती उरुप फार्मर्स एसोसिएशन सिंधुना अराप्ती मयाई लेकाई लौकोंदा पांथोखिबा कुमगी अहानबा मरु मरांग फौदी हुनबगी अचंबा थौरम अमदा हाइखिबनी थौरम मदुदा लिलोंग केंद्र की एमएलए नसीर अमदी कैराव एससी की एमएलए लौरेंबम रामेश्वरना डाइस मेंबरसिंग ओइना सरुक याखी थौरम की अथोइबा मिथुंगलेन की वारोल पिरदुना चीफ मिनिस्टर एन बिरेन हाइखिबदा अखोई ngasisu mapan lamdagi pusilakba potlam kayada mipan tangdone hingli mipan tangba asidagi ningkha tamsi hairabadi akhoi gi pothoksing akhoi na sijinnabagi hainabi thamsi madutada akhoi hiram amatada mipan tangdaba lamdam ama haibadu oirakani lamdam asigi miyamna pamna chanari nga asi ngasisu mapan lamdagi pusilaktuna miyamna pamna chanari state asida darkar lairiba nga gi pothok asi akhoi ngasisu matik chana पोथोक पुथोक ngamdri hiram masigi matangda lenga ki maikaidagi ngami chanipan lomda subsidized loan kaya piduna fish farming asibu yokhatuna ngagi pothok hengat hananaba hotnari law singubagi lamdasu lawmi singda crores chaniga humpu gi senthang pithanaba center da taksin kre law panbada tangai fadana darkar leiba ithai lawkhong semnanaba project kaya amasu paikhatli ising kangba matamda alternate source ama oina sizinanaba groundwater ising sizinanaba su lengakna miyang thamli hauzik aikhoina mayoknariba isingi awaba asi khusemgi oiba awabani miyamna u yanbiganu umang kokthokpiganu haina mahakna haiki Masih mayang mana, mai sing da kange, tam da kange la bukta kange, kumu kumu ka bukta kumu na sunu na bamu baru ne ba. Masih da koi masih nama ka bamu mati pang da berkara ne. Anu government di side di ini farmers da ini option hajar option. Kau di ber. Tahu tu ini nak punya orang. Orang ni bela sini. Kuthang da berkara. Lagi nak punya orang kan tu. Di mana ada laga, di dalam kan itu sini. Loan di orang antara push mai terkali, antara kan punya rumah di orang sini mai terkali. Kutu kaya ya kerja mana negara ni jangan tu nama tu ki. Terkali kamu nama tu, I provide nama tu ki. Socio-economic caste census की मतंग दपल अदुना महक नहाई socio-economic caste census हाइबसी below poverty line की मखादा लैबा मियोय सिंगिदमक सेम्बा रेकॉर्ड अमनी लिसांग सिटना अरानबा मओंगदा socio-economic caste census की रेकॉर्ड सेमजिलंबा सरकार थबक तौबा मी फाउबा यावना census असिदा हापजिलंबना तसेंगना below poverty line की मखादा लैबा मियोय सिंगी ओइबा खुदोंग चादबसिंग खुदोंग ngakpigani खुदोंग चाबसिंग अदु फंगदना लैरी सथरम लिबा अरानबा थोंग असि सेमदोकपदा मतम चंगनी थेंगलबसु थेंगना अरानबसिंग असि लेंगाक असिना सेमदोकनी मतम मदुदा तसेंगना लाइरबा मियोय सिंग खुदोंग चाबा कया फंगहलगनी हाइना मागना हाइखी लौरैबा अदुगा थाब सुबिदा फार्मर लैबा जगा ने बेनो बिसा थादरस हुजिति डिपार्टमेंट की हेड ऑफ डिपार्टमेंट जी हाना के मैना
mga kaya kanadaba fatat haiba fatat chalaba adu kari kuma tanai khadaba mga kanba yaw adu pawdo Facebook kuma tapak khagat biro thuru bane de sense social media ni kana pya hana pagi socio economic census kama census yaw bido maduda list yaw bido adu maduda matamduda list biro kangu le dungai ngada biro bido government service ta wahap na beto below poverty line ne to adu physik to sempura ni adu madubi lupa lising karu sahi me da piri si la amang lising kun manipur da susi prime minister makata pena farmers ni piri si adu ko makana ma yam soi phangana bai soi der hona jar ke lalhaulup kharagi marumda chingilam singda popi tharibasing asi leptuna atopa mahai marong thabiu haina chief minister N Birena appeal tawkre wafam sing asi sangai patki MSPMC complex da pangthokiba DPT gi fund transfer tawba amadi muga chingnaba mechin sing beneficiary singda yenthokpagi thorum amada chief minister na phongdokhibani CM N Birena makataraduna Manipur state asi sericulture gi lamda maming laiba state amani ngasidi lamdam asigi miwai kaya athuba sel pambagi mayaina drug karbar tawba amadi atai aina yadaba karbar kaya tawri masimak yamna laibak thibani mahakna hai muga pambi tharingai gi marak chahi ahum lemna hanghanduna thambagi mahutta atopa senthok lambi ama thiba mathau tai ngasidi khungangi lamsingda semitlon gi phibam phagat lakli masi naha oiriba singna suba nombada silhau thiraktabadagini haiki Thoram aduda Yaskul Kendra MLA Thoksom Saitabarta Amadi Tamai Kendra MLA Awangbam Newmai Susau Saruk Yaki Thoram gi Saruk ama oina Chief Minister na beneficiary singda muga chingnaba machine sing yanthoki How's the farmers na beneficiaries na yamna sincerely I saw it on a sigi 1000 jo I was high committee inspection lakni 1000 hujik beneficiary piriba to hana go leiru me amse loina chalaga koi honorable MLA sigi oiba or department gi expert yawba bank gi yawba tim ma sema kana chalaga kari tawri kamai tawri se adu moi gi darkar nei financial assistance darkar nei amu bank dagi khangde government dagi thangde pihenba moi ne watam bido adu ga moi na kai gari darkar nei gi adusu masi hawgro matunga just immediately after 1 month adugumba ma mathau tagadaba madu tohaningi Project ama paikhatpada data gi tangai fadaba kaya menkhatnanabagi pandamda Department of Science and Technology Government of Manipur gi Manipur Remote Sensing Application Center gi website marksec.mn.government ngasi haunabi matung ina Manipur gi Deputy CM Y Joy Kumar na launch tawkre New Secretariat Building the Pangthokiba Thoram Aduga Mari Lainana Deputy CM Y Joy Kumar na haikibada Sarkar gi developmental projects sing paikhalakpa matamda data gi awatpa laibana matam sana thabak paikhatpa ngamlamdaba amadi loisinbagi target thamba ngamlamdaba kaya ngasidagi khudong chadaba mayoknararoi ngasi launch toriba website asina real time information piduna land revenue study, irrigation, farming, population, budget preparation, disaster management, research work amadi atai atoppa hiram kayada achauba kanaba piragani haina mahakna haiki. There are two departments come and give, which are very important, but nobody really clearly appreciate or understand the importance of these two departments. Ama object I koi masak similar ko siga adu amna atopamna Department Economics and Statistics. Economics and Statistics say tab de karino mo kara kano to mo ko pe kasu kai to kano dakale to pone na adom na khana be wane masai kuige website se ha bagi sisu anybody who wants to look into this problem or research work that am tina dakaw ba I am useful ke to adugumba kano site ni ngasi ayuk pung mari makhairom taba matam aduaida Ziribamdagi kha pangna Zeti Road kilometer kulhumdoirom lapna chatlaga leiba Barak Circle gi Bhutankhal Bazar da leiba dukan 12 maina tumna chakre
Chaurakna lupa lak tara mangaromgi malchang amang ata thokre. Dukan sing asi mi leitaba amadi lamhangda leiba dukan sing oiba maramna mi ayambana khangna khidabani hainasu pawgi likun asina hairi. Mai asi karidagi haurakibano haiba khangba ngamdri. Mai chakle haibagi paw matam chana Jiribam Fire Service da paw pirabasu Butangkhal gi lambi phattaba asina maram oiraga fire tender gari thengna thunglakhi masida mafam adugi khunja singna penakhidre hiram asigi matangda Borobekra Development Organization gi chairman P Jitenna Jiribam dagi kilometer kulhumdoirom lapna lairiba aduga Borobekra Police Station dagi kilometer taruklom lapna leiba Butangkhal Bazar asi ngasi ayuk anganbada pung mari makhai gi aduwaida dukan tarahumdoi maina tumna chakre Police Station da pau pibadagi Fire Service lakpada lambi phattaba maram oiraga matam chana yorpa ngamkhide masina maram oiduna dukan sing adu kanba ngamkhidabani Mamangi Congress Sarkar matamdagi kayarak hanna mafam asida Fire Service ki office ama thambinaba haijakhiba laikre adubu ngasi fauba thabakto onthoktana leiri maramaduna haujik paliba BJP lengakna sinbiduna Barak Circle asida Fire Service office ama thambiduna miyamgi awaba kokhanbiyu haiki aigi la ani makhai muti chai aduga atei dukan miyam ji la kumanga maina oin Pulapna. हानागी कांग्रेस सरकार लेदिंगैदगी खोई बोराक सर्कल गी मीना फायर सर्विस की आउटपोस्ट अमा बोरोबेक्रा दा लिंखापिउ हाइना मतम सांगनाय खोई तानजरगा लाकबनी हानागी सरकार न सोपीनी हाइना हाइदामे अदुगा होजि होजि लेदिबा बीजेपी गवर्नमेंट देसे खोई फायर सर्विस की आउटपोस्ट अमा थम्बिनाबा मतम सांगना प्रेसार तौरगा लाकबनी होजि फावबा थम्बिदबना मरमोइना कानबो याबा बाजार बुटांखाल बाजार सि कानबा ngамहौद्रे मरमदी लंबी किलोमीटर कुनहुंदोई सांगबा लंबी फात्तबना मरमोइना फायर सर्विस लाक बदा याम थेंखिबदेगी कानबा ngамहौद्रे अदुना मरमोइना इखोय बोराक सर्कल गी प्रजा मियामना होजिक की लेदिबा मणिपुर सरकार दा अकनबी खोइना प्रेसार तौदी अथुबा मतमदा बोरोबेक्रा सब डिविजन दा फायर सर्विस की आउटपोस्ट मा हांगिना बाहायना बोराक सर्कल गी प्रजा मियामना अपील तौदे Nakal amarom dangasi Butangkhal da dukan kaya mai chakhibagi paw asi hek phangbaga Manipur Food Industries Corporation Limited Government of Manipur gi Vice Chairman K Sarat Kumar na mafam aduda chatuna awaba tarba singda cheng hawai amadi kambal na chingba potlam kaya mateng pangkhre khongchat asiga mari leinana Vice Chairman K Sarat Kumar Singhana pawmi singda haikhibada ngasigi thodok asida mai chaktuna lanthum kaya mangliba asi aigi isagi oina thamoi sokna nungai jade paw asi hek phangbaga ngasi Imphal dagi Jiribam da laktuna awa ana taraba singda isagi maikai dagi cheng blanket amadi hawai na chingba mateng pizabani haiki loinana DC ADC police ki report amadi fire service ki maikai dagi report ama phanglaba matungda maina chakhraba dukan singi mapu singda sarkar gi maikai dagi kari kari piba yabagi haibadu Manipur government report ama piraba matungda su lakani hairaduna Barak Circle asida matam kuinadagi fire substation ama hangbinaba haizaba wafam adu mafam asigi elected members CSOs amadi pradhan single loinana chief minister gi manakta chatuna mafam asida fire substation ama hangnaba hotnagani amasu pangbayaba matengsu pangani haiki leiriba wana taraba silinawsing silising damakta ahan bagi oina cheng bekhai mamanga habidi 50 kg ga the blanket ka hawai kharaga khoina mayam da waban taraba silnaw silsi sing du pijari masina khoi aigi lanai gi oiba wafam ni aduga sarkar gi oiba ayuk anta dagi DC fauna ba DC fauna dana aduga tawya ba puna famari lena ba SP fauna dana police ki magi dagi chapchaba report ama aduga district administration ki side ki chapchaba report ama aduga fire brigade ki chapchaba report ama hayengwak DC ngasi tangai phadana ada meeting ama thadok ya dabdi ma lakpa amte hayeng angan ba yuktama thungare haraga adugi report chapchaba report ama Manipur sarkar home department da submit tawgani aduga wana tarbising da kari Manipur sarkar ki magi dagi kari mating pangbo yabage habdo madugi samung lakhigani Petroleum Products Marketing Company singna ngarang dagi hauna LPG gas cylinder amada lupa chamagani phumari dagi chamagani phunipan phawba hengat khibabu Congress Party na akanba mawongda yaningda ba phongdokli
BT Road laiba Congress Bhavan ngasi pangthokiba paugi mifam amada spokesperson Onaba Kisorna haikibada English singani tara maridagi hauzik phawbada LPG gi mamal hengalakpa asida handaki asina khwaidagi wangna mamal hengalaki Hojik atai state singda LPG cylinder amagi mamal asi chanipan yankhai gi mathakta laibana lairaba imung singdadi gas cylinder refill tauba ngamdabagi phibam amada laire center da paliba BJP lengak asina laukhalakliba khongthang asi anti people oiba lairaba sing hingaganu haibaga chapmane haina Congress party na lawi LPG khakta natana tilhau cheng hawai na chingba chanana pa potlam sing sunga sidi atyapak na wangle inflation gi neutral value asi sada maridagi hengal laktuna January tha phawbada chada 7.56 yore masimak BJP lengak asigi achauba maithiba amani haiki Laita lairagi imung singda hek cylinder ma ngasagi refill si laina bagi puthokra lupa chanipan yankhai nipan puthokwa haibasi awaba mani hariba aduna ngasagi cylinder di laini aduga koi cylinder gi refill si lawba ngamdadana cylinder si hangna gas ki stove si hangna tungani inthokran thamaga lairaba praja singdi hojiki singna chak thongba natraga kerosene gi stove ta chak thongba natano upai leite adana mase yamna anti people oiba adugumba government gi move amani ase masi Congress party na people gi against the hengal iba LPG gi price ase koi masi oppose tawi Tengnopal District Police ki SPTS Bikramjit ki meeting makhada ngarang NAF amadi police ki apunba kangbuna district asiki manung da lairiba Machi police station gi Saimang amadi Sejang Chingsang da nap Tingsang Napomgi lam ekar taramari romda aina yadaba mawongda paksana tharamba popi pambising yanthattu namanghan kre popi yanthatpa adu the additional SP operation M Amit Machi police station gi osisu sarukyaki Numit marini chupna chathagadaba anoba chahigi mahai marong thabagi kumai ama oiriba Nipotaret suba luira fanit lisingani kun ngarangdagi fungyar esigi manung channa laiba ria village ta hokre sathariba kumai asida nat ki oiba jagoi isegi thoram kaya su pangthokli haudokpagi thoram aduda fungyar kendra gi MLA ke laisio amadi atai masak naiba mioi kiana maru oiba mithunglen sing oina saruk yaki State asida phangliba maru marang singi processing amadi marketing tawbagi matangda numit humni chupna chathagadaba training program ngasi haudokre Manipur Small Farmers Agri Business Consortium amadi Krishi Bigyan Kendra Imphal West anina khusamna duna ICAR gi training hall da pangthokhiba thoram aduda ICAR Manipur Central gi joint Director Dr. Narendra Prakash, National Institute of Agricultural Marketing of Deputy Director Dr. S.R. Singha, ICR Manipur Center ge Principal Scientist Dr. I. Megasandra Amadi Atai Masak Naiba Mioi Kiana Saruk Yaki. Thoram aduda wangang kiba singna. Manipur na toina sizinariba yaingang amadi morok karamna lokadage amadi ligadage haibagi anoba technique kaya khangjinba changi haiki. RBI gi liching makhada chatharakiba financial literacy week ki sharuk ama oina Manipur State Cooperative Bank Limited na sinduna ngasi Ukhrul district ki manung channa leiba Talui Bilesta nomagi oiba financial literacy week ki thoram pangthokre nakal amaromda district asimaki manung da manaba program ama ngakpigani phungcha mandasu manaba program ama pangthokani hairi Ministry of Information and Broadcasting Education Media Center na Commonwealth Education Media Center for Asia New Delhi na sinduna tha asigi taramathoidagi Dimapur gi Hotel Acacia da satharakiba community radio awareness workshop loisinkhre Thoramaduda Manipur amadi Nagaland gi tongan ba NGO kayana saruk yaki Loinana workshop aduda awang nongpok India gi manung da lairiba tongan ba community radio gi mihut kaya amasu saruk yaki Workshop asigi makha da community radio bu pamjaba mioi singda ministry amadi CEMCA na mapung phana mateng pangani hairi
New Zealand Police ki Stella Haina Mingthonba Artificial Intelligence Based Police Officer ngarang launch tawkre. Mioi bagi sakpham ga manaraba electronic lifelike assistance asi February 13 tagi New Zealand gi Police National Headquarter lobby da thamduna mathau tawhallagani hairi. China da Novel Coronavirus ki laichatna leikhidaba migi masing lising amaga chahum sukre. Hauzik Paubada Laiset Asina, Sohalaba, Migi Masing, Lising Yang Kaimapan Hen Krehaina, China gi National Health Commission of Fongdorakli. Laiset Asina Madam Oidana, Naunamio Zaniga Nifunitoi Siki Bagal Loinana, Anova Kes, Lising Taramariga, Zanipan Marfu, Tenere Hairi. Hauzikamuk Sanabagi Paupang Bigani. YMC Harau Rona Sinduna Tha Siki Mapandagi Hauduna, YMC Ground Zatarakiba, Mapan Suba Harau Trophy, 7A site, Billas West Football Tournament Gi, Ngasayuk Sanakiba Ahan Match da, Mapau Amadi Crazy Boy, Yumnam Kuno Matchki, Apiba Matamgi Manungda Panjal Amamam Zanaduna draw oi cray. Anisuba Matchki Oina, Kairang FC na YFC Chinkubu, Panjal Manga Ani the Mighty Piki. Ahum suba match tana luang sangbam na korongan ba FC Pangaibu Panjal Mari ahum da Mighty Piki. Nga se ayuk phung ki pa pause singi maroi pa pausing amagtang punna khangminasi. Lamjingba Times School Phagadhan si mission gi makharai school manga sanga kray. Laingak na lairaba kaya mamon nokhan mangamle CM. Wasima mihata chenaba sek waris jail manung da thori yandu na siramle. Lamjingba cap service na ahen ba sel law khibalaite pebam sana. Ai khoina laidiba makai BJP gi laman tonduna lairagani. Arun mihata chenaba pradhan Ravi bel da thadokre. Huyen Lan Pau Minister Syam Kumar gi disqualification case. Tribunal da nakal animakna written arguments sing pisinakre judgment lauktok kadabada ngaire. School Phagadhan si mission gi makhada school manga inauguration tawkre CM budget ta school Phagadhan si mission gi matik java fund haple wasima mihata chenabani haiba mioi ama sajiwa zel da siramle CAA gi wahaudagi Nagaland da BJP gi luchingba kunithoi NPF da yaukre sahi sigi April amadagi medical device hitak oina lauragani pokna form school manga da school Phagadhan si mission haudokre disqualification case Speaker gi judgment ngairiba Minister Syam Kumar Su aiba warol sing nauna pisinkre lamdam asigi resourcing laminaniba phurb khodingmakna punna ngak senminagadabani China da sandorakpa virus 2 COVID-19 haina maming thon kre siba lising amaga chama tarahumdoi sure confirm case na lising nifumari hele school ojasig wari sanaduna yanaba purakadabani mahiroi lupsing Ichel Express CM na government ki school manga da school Phagadhan si mission hogdokre matik chaba budget ki senfam kakle school Phagadhan si mission mai pakhandaba yadabani CM chahi asigi March ki ahoba chayol da malem gi thakta ahan mamaite convention pangthok lagani sonamani wasima misiga mari lainana phagat kiba bandi sajiwa zelda laikhudre JSC Sam Kre khongjang lakadori SIT na zathariba fact encounter gi investigation yengsinaba NHRC gi DSP lakadori Sangai Express School Phagadhan si mission gi makhada nongmatada school sanglen manga sanga krai school punamak mathang konsin gani CM jail da thazin khiba kuidriba naha ama siramle Sanalai Bag School Phagadhan si mission gi budget ta selmatik chana haple Chief Minister Manipur da chahi noriba angang kaya kanglon kaina thabak sijinnare Nupi hatpagi maral siriba mioi ama jail manungda mathanta thori yalaga siduna leiramle Victim singi compensation matik chana pibidre MSCR Naharol gi thaudang Miyam na sarkar gi school da thazaba thamduna mahiroi sing tamhalakliba asigi thazaba lemna manghalloisi Chief Minister Washima mihata chenabani haiba co-accused ama Sajiwa Central Jail da thori yanduna siramle Pokso gi casing athubada trial Sathanaba district khudingmakta first track special court lingadabani MARC Iraibak India da nupi anganga mari lainaba case lak amaga listing yang khaitarok pending lady Beti Bachao Beti Parao Manipur dadi mapung phaba oidri
ꯃꯤꯐꯥ ꯑꯃ ꯖꯦꯜ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯜꯂꯝꯂꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ Chief Minister N. Birena chahi asigi ahanba mahai marong thabagi thauram ngasi Arapti Urupta haudokhre. lalholup kharagi marumda chingi lamsingda popi tharibasing asi leptuna atopa mahai marong thabiu haina Chief Minister N. Birena appeal tawkhre. Deputy Chief Minister Y. Joy Kumarna Manipur Remote Sensing Application Center ki anauba website ama launch tawkhre. Amadi Ziribamgi Butangkhal Bazar da dukan tarahumdoi maina tumna chakre lambi phattabana maram oiduna fire service ki kangbu matam chana yaurakidre. Hauziki Times of Manipur na pizaba nungthil gi paw matang sa loisinjare ahen ba paw galonana nimidangi pung mapal dam phangbigani.